ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯗꯥꯎꯍꯤꯜ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯈꯤꯕ ꯚꯤꯛꯇꯣꯔꯤꯌꯥ ꯕꯣꯏꯁ ꯁ꯭ꯀꯨꯜ, ꯚꯤꯛꯇꯣꯔꯤꯌꯥ ꯕꯣꯏꯁ ꯁ꯭ꯀꯨꯜ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯁ꯭ꯀꯨꯜ ꯑꯃ ꯑꯩꯅ ꯄꯟꯖꯈꯤꯕꯗꯣ, ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯗꯥꯎꯍꯤꯜꯒꯤ ꯋꯥꯔꯤ ꯇꯥꯕꯤꯍꯧꯗꯕ ꯃꯤꯑꯣꯏ ꯌꯥꯎꯕꯤꯔꯕꯁꯨ ꯋꯥꯔꯤ ꯑꯁꯤꯒꯤ ꯗꯦꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ꯫ ꯂꯤꯡꯛ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ꯫ ꯚꯤꯛꯇꯣꯔꯤꯌꯥ ꯕꯣꯏꯁ ꯁ꯭ꯀꯨꯜ꯫ ꯁ꯭ꯀꯨꯜ ꯑꯁꯤ ꯗꯥꯎꯍꯤꯜ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯅꯤ꯫ ꯑꯗꯨꯒ ꯗꯥꯎꯍꯤꯜ ꯍꯥꯏꯔꯤꯕ ꯎꯃꯪ ꯑꯁꯤꯗ ꯑꯀꯤ-ꯑꯀꯤꯕ, ꯑꯉꯛ-ꯑꯉꯛꯄ ꯊꯧꯗꯣꯛ ꯀꯌꯥ ꯃꯔꯣꯝ ꯑꯃ ꯊꯣꯔꯛꯇ꯭ꯔꯤꯉꯩꯗ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯍꯥꯟꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯝ ꯈꯔꯗꯤ ꯄꯤꯕ ꯍꯧꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯗꯥꯎꯍꯤꯜ ꯐꯣꯔꯦꯁꯠ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯀꯤꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛ ꯈꯔ ꯊꯣꯔꯛꯀꯗꯧꯔꯦ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯚꯤꯛꯇꯣꯔꯤꯌꯥ ꯕꯣꯏꯁ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯥꯟ ꯀꯧꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯛꯁꯃꯤ ꯀꯧꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯆꯥꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯔꯣꯝꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯕ ꯂꯥꯛꯄꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯕꯒꯤ ꯃꯑꯣꯡꯗ ꯃꯔꯨꯡ-ꯃꯔꯨꯡ ꯈꯣꯟꯖꯦꯜ ꯑꯃ ꯆꯥꯟꯅ ꯇꯥꯔꯝꯃꯤ꯫ ꯆꯥꯟꯁꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯗꯅ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯆꯥꯟ ꯃꯥꯒꯤ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯊꯝꯕ ꯂꯥꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯉꯁꯥꯏ ꯃꯃꯥꯡꯗ ꯂꯧꯕ ꯆꯪꯉꯛꯄꯗ ꯇꯥꯈꯤꯕ ꯑꯉꯥꯡ ꯑꯃꯅ ꯃꯔꯨꯡ-ꯃꯔꯨꯡ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯆꯥꯟꯅ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯟꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯤꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯆꯥꯟ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯤꯗꯤ ꯀꯅꯥꯃꯠꯇ ꯂꯩꯕ ꯎꯔꯝꯈꯤꯗꯦ꯫ ꯆꯥꯟꯁꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯁꯥꯗ ꯄꯨꯡꯉꯛ-ꯉꯛꯆꯈꯤ꯫ ꯀꯔꯤꯅꯣ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ? ꯃꯃꯥꯡꯗ ꯑꯃꯨꯛꯇꯁꯨ ꯑꯁꯤꯒꯨꯝꯅ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯑꯗꯨꯒ ꯉꯁꯤ ꯑꯣꯏꯔꯤꯕ ꯃꯑꯣꯡꯁꯤꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯆꯥꯟ ꯃꯥꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯃꯔꯨꯡ-ꯃꯔꯨꯡ ꯁꯣꯟꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯄꯨꯟꯅꯤꯟ ꯅꯤꯜꯂꯛꯈꯤ꯫ ꯆꯥꯟꯁꯨ ꯌꯥꯝꯅ ꯊꯨꯅ ꯊꯣꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗꯒꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯥꯏꯔꯤꯛ ꯑꯃ ꯆꯥꯟꯒꯤ ꯃꯥꯡꯗ ꯇꯥꯔꯛꯈꯤ꯫ ꯆꯥꯟꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯡꯀꯠꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯃꯤꯡ ꯗ ꯐꯣꯔꯦꯁꯠ ꯍꯥꯏꯗꯨꯅ ꯏꯔꯝꯃꯤ꯫ ꯆꯥꯟꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯡꯀꯠꯇꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯍꯦꯛ ꯊꯝꯒꯦ ꯇꯧꯕꯗ ꯉꯁꯥꯏ ꯆꯥꯟꯗ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯈꯤꯕ ꯑꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯊꯣꯔꯛꯈꯤ꯫ ꯆꯥꯟꯁꯨ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯣꯖꯥ ꯑꯣꯏꯕꯤ ꯂꯛꯁꯃꯤ ꯍꯥꯏꯔꯤꯕ ꯑꯣꯖꯥ ꯅꯨꯄꯤ ꯑꯁꯤꯁꯨ ꯅꯣꯡꯃ ꯃꯥꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯛꯁꯃꯤꯗꯁꯨ ꯃꯃꯥꯡꯗ ꯆꯥꯟꯗ ꯊꯦꯡꯅꯈꯤꯕ ꯇꯥꯈꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯨꯝꯅ ꯂꯛꯁꯃꯤꯗꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯑꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯂꯛꯁꯃꯤꯁꯨ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯔꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯀꯨꯌꯦꯡ ꯌꯦꯡꯉꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯛꯁꯃꯤꯒꯤ ꯇꯨꯡꯗ ꯂꯥꯏꯔꯤꯛ ꯑꯃ ꯇꯥꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯂꯛꯁꯃꯤꯁꯨ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯃꯥꯡꯗ ꯆꯥꯟꯅ ꯊꯦꯡꯅꯈꯤꯕ ꯂꯥꯏꯔꯤꯛ ꯗ ꯐꯣꯔꯦꯁꯠ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯃꯔꯨꯡ-ꯃꯔꯨꯡ ꯁꯣꯟꯕ ꯂꯛꯁꯃꯤꯅ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯂꯛꯁꯃꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯦꯖ ꯑꯃ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯄꯦꯖ ꯅꯝꯕꯔ 10ꯗ ꯐꯥꯛꯇꯣꯛꯎ ꯍꯥꯏꯗꯨꯅ ꯏꯔꯝꯈꯤ꯫ ꯂꯛꯁꯃꯤꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯃꯥꯏ 10 ꯁꯨꯕ ꯄꯦꯖ ꯅꯝꯕꯔ 10ꯗ ꯐꯥꯛꯇꯣꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯦꯖ ꯅꯝꯕꯔ 10ꯗ ꯄꯦꯟꯁꯤꯜ ꯑꯃꯅ ꯑꯉꯥꯡ ꯃꯆꯥꯒꯤ ꯈꯨꯏꯒꯨꯝꯕ ꯑꯃ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯂꯛꯁꯃꯤꯁꯨ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠ パꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯖꯅꯋꯥꯔꯤ ꯗꯦꯠ 2 ꯗꯥꯎꯍꯤꯜ ꯐꯣꯔꯦꯁꯠ ꯍꯥꯏꯗꯨꯅ꯫ ꯂꯛꯁꯃꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯝꯈꯤꯗꯦ ꯋꯥꯍꯩ ꯑꯗꯨꯅ ꯍꯥꯏꯅꯤꯡꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ꯫ ꯑꯁꯨꯝꯅ ꯂꯛꯁꯃꯤꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯇꯩꯁꯤꯡꯗꯁꯨ ꯐꯥꯛꯇꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯒꯤ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯂꯤꯕ ꯏꯔꯝꯂꯤꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ ꯑꯗꯨ ꯇꯞꯅ ꯂꯣꯏꯅ ꯃꯨꯠꯈꯤ꯫ ꯑꯗꯨꯒ ꯕ꯭ꯂꯦꯡ ꯉꯥꯛꯇ ꯑꯣꯏꯔꯛꯈꯤ꯫ ꯂꯛꯁꯃꯤꯁꯨ ꯄꯥꯈꯠꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯍꯨꯟꯇꯣꯛꯂꯝꯗꯨꯅ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯀ꯭ꯂꯥꯁ ꯂꯣꯏꯗꯨꯅ ꯍꯥꯞ ꯊꯥꯕꯒꯤ ꯃꯇꯝ ꯑꯃꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯛꯁꯃꯤꯅ ꯑꯣꯖꯥ ꯑꯇꯩꯁꯤꯡꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯈꯣꯏ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ
ꯗ ꯐꯣꯔꯦꯁ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯃ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯇꯩꯁꯤꯡ ꯑꯗꯨꯅ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯃꯃꯤꯡ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯔꯛꯈꯤ ꯑꯗꯨꯕꯨ ꯆꯥꯟꯗꯤ ꯂꯛꯁꯃꯤꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯗꯤ ꯄꯨꯡꯉꯛ ꯉꯛꯈꯤ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯁꯨꯇꯤ ꯊꯥꯅꯔꯛꯄꯒꯤ ꯃꯇꯝꯗ ꯆꯥꯟꯅ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯕꯥꯅꯤ ꯄꯨꯟꯅ ꯍꯟꯃꯤꯟꯅꯔꯛꯈꯤ ꯃꯗꯨꯗ ꯆꯥꯟꯅ ꯂꯛꯁꯃꯤꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯧꯗꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯂꯛꯁꯃꯤꯅ ꯆꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯃꯇꯧ ꯀꯔꯝꯅ ꯗ ꯐꯣꯔꯦꯁ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯦꯡꯅꯔꯛꯈꯤꯕꯒꯦ ꯍꯥꯏꯗꯨꯅ ꯃꯗꯨꯗ ꯆꯥꯟꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯈꯤ ꯑꯩꯅ ꯅꯣꯡꯃ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯒꯦ ꯆꯪꯂꯨꯕꯗ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯑꯩꯅ ꯇꯥꯔꯝꯃꯤ ꯃꯗꯨꯗꯒꯤ ꯑꯩ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯀꯦ ꯍꯣꯠꯅꯔꯤꯉꯩ ꯂꯥꯏꯔꯤꯛ ꯑꯃ ꯑꯩꯒꯤ ꯃꯥꯡꯗ ꯈꯪꯍꯧꯗꯅ ꯇꯥꯔꯛꯈꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯈꯨꯝꯀꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯈꯤ ꯑꯩꯅ ꯃꯗꯨꯗꯒꯤ ꯀꯤꯗꯨꯅ ꯃꯄꯥꯟꯗ ꯑꯗꯨꯝ ꯆꯦꯟꯊꯣꯔꯛꯈꯤ ꯑꯁꯨꯝꯅ ꯆꯥꯟꯅ ꯂꯛꯁꯃꯤꯗ ꯍꯥꯏꯔꯝꯈꯤ ꯂꯛꯁꯃꯤꯁꯨ ꯆꯥꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯈꯤ ꯃꯔꯝꯗꯤ ꯆꯥꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯨꯝꯅ ꯃꯉꯣꯟꯗꯁꯨ ꯆꯞ ꯃꯥꯟꯅꯅ ꯊꯣꯛꯈꯤꯕꯅ ꯃꯗꯨꯗꯒꯤ ꯂꯛꯁꯃꯤꯅ ꯆꯥꯟꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯏꯕꯥꯅꯤꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯥꯛꯅꯤꯡꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯏꯕꯥꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯄꯨꯂꯞ ꯆꯪꯃꯤꯟꯅꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯗꯣꯛꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯆꯥꯟꯗꯤ ꯂꯛꯁꯃꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯀꯌꯥ ꯌꯥꯅꯤꯡꯉꯝꯈꯤꯗꯦ ꯃꯔꯝꯗꯤ ꯃꯕꯥꯅꯤꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯆꯥꯟꯅ ꯂꯛꯁꯃꯤꯗ ꯍꯥꯏꯔꯝꯈꯤ ꯑꯩꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯔꯣꯏ ꯈꯟꯈ꯭ꯔꯦ ꯅꯪꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯊꯤꯕ ꯍꯨꯝꯕ ꯇꯧꯒꯦ ꯈꯜꯂꯨꯅꯨ ꯅꯪꯁꯨ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯍꯥꯏꯗꯨꯅ ꯂꯛꯁꯃꯤꯁꯨ ꯆꯥꯟꯒꯤ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯆꯥꯟꯅ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯇꯥꯛꯄꯤꯔꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯔꯤꯉꯩ ꯆꯥꯟ ꯈꯪꯍꯧꯗꯅ ꯇꯨꯝꯊꯔꯛꯈꯤ ꯑꯗꯨꯒ ꯆꯥꯟꯒꯤ ꯃꯪꯗ ꯃꯐꯤ ꯃꯔꯣꯟ ꯌꯥꯝꯅ ꯃꯣꯠꯄ ꯃꯁꯥ ꯄꯨꯝꯕ ꯏꯈꯦꯡ ꯉꯥꯛꯇ ꯇꯩꯔꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯥꯟꯒꯤ ꯃꯃꯪꯗ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯆꯥꯟꯗ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯎ ꯍꯥꯏꯔꯛꯈꯤ ꯆꯥꯟꯁꯨ ꯑꯉꯥꯡ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨ ꯗꯥꯎꯍꯤꯜꯒꯤ ꯐꯣꯔꯦꯁ ꯎꯃꯪꯂꯣꯝꯗ ꯁꯨꯝ ꯆꯪꯈꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯎꯃꯪ ꯑꯗꯨꯒꯤ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯃꯈꯨꯠ ꯊꯤꯟꯗꯨꯅ ꯃꯥ ꯂꯥꯛꯂꯦ ꯅꯈꯣꯏ ꯆꯦꯛꯁꯜꯂꯨ ꯍꯥꯏꯗꯨꯅ ꯆꯥꯟꯗ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯆꯥꯟꯁꯨ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯂꯛꯈꯤ ꯑꯗꯨꯕꯨ ꯆꯥꯟ ꯍꯧꯖꯤꯛꯐꯥꯎ ꯃꯥꯒꯤ ꯋꯥꯈꯟꯗ ꯃꯉꯣꯟꯗ ꯍꯟꯗꯛ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯃꯝꯈꯤꯗꯦ ꯑꯁꯣꯝꯗꯁꯨ ꯂꯛꯁꯃꯤꯗ ꯆꯥꯟꯒꯤ ꯃꯃꯪꯗ ꯎꯔꯝꯕ ꯑꯗꯨꯒꯨꯝꯅ ꯂꯛꯁꯃꯤꯒꯤ ꯃꯃꯪꯗꯁꯨ ꯎꯔꯝꯈꯤ ꯃꯗꯨꯗꯒꯤ ꯆꯥꯟꯅ ꯂꯛꯁꯃꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯆꯠꯇꯨꯅ ꯎꯅꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯪꯗ ꯎꯔꯝꯕ ꯑꯀꯤꯕ ꯄꯨꯝꯕ ꯂꯛꯁꯃꯤꯗ ꯋꯥꯔꯤ ꯇꯝꯃꯝꯈꯤ ꯂꯛꯁꯃꯤꯁꯨ ꯆꯥꯟꯒꯤ ꯃꯪꯗ ꯎꯔꯝꯃꯤꯕ ꯑꯗꯨꯒꯨꯝꯅ ꯃꯥꯒꯤ ꯃꯃꯪꯗꯁꯨ ꯎꯔꯝꯃꯤ ꯍꯥꯏꯔꯛꯈꯤ ꯑꯁꯨꯝꯅ ꯃꯕꯥꯅꯤ ꯍꯧꯖꯤꯛꯇꯤ ꯑꯀꯤꯕꯅ ꯃꯁꯥꯗ ꯄꯨꯛꯊꯟ ꯊꯜꯂꯝꯈꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ ꯃꯕꯥꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯣꯖꯥ ꯑꯣꯏꯕꯁꯤ ꯇꯣꯛꯂꯁꯤꯔꯥ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯏꯕꯥꯅꯤ ꯑꯣꯖꯥ ꯑꯣꯏꯗꯨꯅ ꯁꯨꯝ ꯂꯩꯔꯒꯗꯤ ꯏꯕꯥꯅꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯛꯀꯗꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯋꯥꯐꯝ ꯑꯗꯨ ꯂꯛꯁꯃꯤꯗꯤ ꯌꯥꯅꯤꯡꯉꯝꯈꯤꯗꯦ ꯂꯛꯁꯃꯤꯗꯤ ꯆꯥꯟꯒ ꯃꯥꯒꯗ ꯊꯣꯛꯂꯛꯏꯕ ꯑꯉꯛꯄ ꯃꯇꯧ ꯃꯌꯥꯝ ꯑꯁꯤ ꯊꯤꯗꯣꯛꯄ ꯄꯥꯝꯃꯝꯃꯤ ꯃꯗꯨꯅ ꯆꯥꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ ꯏꯕꯥꯅꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇ ꯆꯪꯃꯤꯟꯅꯁꯤ ꯑꯗꯨꯒ ꯏꯕꯥꯅꯤꯗ ꯊꯦꯡꯅꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯏꯕꯥꯅꯤ ꯄꯥꯔꯨꯁꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯋꯥꯍꯩ ꯈꯔ ꯌꯥꯎꯕ ꯃꯥꯜꯂꯤ ꯃꯗꯨ ꯏꯕꯥꯅꯤ ꯈꯪꯇꯣꯛꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯆꯥꯟꯁꯨ ꯂꯛꯁꯃꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯟꯗꯛꯇꯤ ꯌꯥꯔꯝꯈꯤ ꯑꯁꯨꯝꯅ ꯆꯥꯟ ꯂꯛꯁꯃꯤ ꯃꯕꯥꯅꯤ ꯍꯧꯅꯗꯨꯅ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯃꯤꯟꯅꯔꯛꯈꯤ ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯕꯥꯅꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯗ ꯐꯣꯔꯦꯁ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯤꯔꯝꯈꯤ ꯑꯗꯨꯕꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗ ꯊꯤꯕ ꯑꯃꯨꯛ ꯐꯪꯉꯝꯈꯤꯗꯦ ꯃꯗꯨꯗꯒꯤ ꯃꯕꯥꯅꯤꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯤꯕ ꯐꯪꯗꯕꯗꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯕꯥꯅꯤꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃꯅ ꯈꯨꯕꯥꯛ ꯐꯨꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯈꯤ ꯃꯕꯥꯅꯤꯁꯨ ꯀꯤꯅ ꯀꯤꯅ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯃꯥꯡꯗ ꯃꯕꯥꯅꯤꯅ ꯊꯦꯡꯅꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯃꯈꯥꯗ ꯇꯥꯗꯨꯅ ꯂꯩꯔꯝꯈꯤ ꯃꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯆꯥꯅ ꯈꯨꯡꯀꯠꯇꯨꯅ ꯂꯛꯁꯃꯤꯒ ꯃꯕꯥꯅꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯀꯥ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯩꯅ ꯆꯥꯛꯄꯒꯤ ꯃꯑꯣꯡꯗ ꯆꯥꯛꯂꯛꯈꯤ ꯃꯗꯨꯗꯒꯤ ꯆꯥꯟꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯈꯥꯗ ꯊꯥꯗꯔꯝꯈꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯁꯥ ꯃꯇꯣꯝꯗ ꯂꯩꯃꯥꯏ ꯑꯃ ꯍꯥꯡꯇꯣꯛꯆꯔꯛꯇꯨꯅ ꯑꯁꯨꯝꯅ ꯏꯔꯛꯈꯤ ꯑꯩ ꯀꯥ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯑꯩꯕꯨ ꯄꯨꯒꯅꯨ ꯅꯈꯣꯏꯅ ꯑꯩꯒꯤ ꯃꯔꯝꯗ ꯈꯪꯕ ꯄꯥꯝꯂꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯒ ꯄꯥꯎ ꯍꯥꯏꯗꯨꯅ ꯏꯔꯛꯈꯤ ꯃꯗꯨꯗꯒꯤ ꯆꯥꯟꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯈꯨꯡꯀꯠꯇꯨꯅ ꯂꯛꯁꯃꯤꯒ ꯀꯥ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯩꯃꯥꯏ ꯑꯍꯥꯟꯕ ꯁꯔꯨꯛ ꯑꯗꯨ ꯍꯥꯡꯇꯣꯛꯂꯝꯈꯤ ꯃꯗꯨꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯎꯃꯪ ꯑꯃꯒꯤ ꯃꯅꯨꯡꯒꯨꯝꯕ ꯑꯃꯗ ꯇꯝꯊꯤꯔꯕ ꯑꯐꯠꯇꯕ ꯊꯋꯥꯏ ꯑꯃꯅ ꯍꯥꯠꯄꯒꯤ ꯃꯑꯣꯡ ꯑꯃ
mami samioi tawduna uramki aduga ngahak leiraga mami adu mutkhraga date masing ama iraki January date 2 haiduna maduda Lakshmina sumna hairaki masigi date masing asi mamangdasu aina ukhre lairik asida adubu lairik asina mabani da haininglibasi karino haibadi khangba ngamamkhide mabanina asumna Lakshmina chanda mathangi lemai page amamuk hangto u hairaki chansu mathangi page amamuk hangto ami maduda angang nupa masa ama lairik aduda uramki aduga angang adusu umang amada mapa mamaga lakpada lammangna duna angang adusu apataba thawai duna halami madudagi mathangi lemaida amuk phaktok tuna yenglubada nupa ahum nupi ahum umang amada urami aduga makoi taruk tugi marakta miyoi amadi thawai adudagi nathokhi manga amadi apataba thawai aduna halami asumna tungda thorokadaba thodok khara lairik aduna makoida utpagi mong khara tawrakhi madudagi mabani su lairik adu thanamduna mapanda thoraktuna sumna hainarami lairik asida iriba tarik masing asi ibani ngaiduna yenglasi aduga kari tawrokadagi haibadu yenglasi haiduna asumna lairik aduda iramleba January date 2 numit aduda Dow Hills ki forest umangda lam koiba lakpa miyoi ani mangkhre hainaraki aduga miyoi ani dusu police na thiba phangdana leiri haiduna wafam achi Changa Lakshmi ga su tarami madudagi mabani asuki matik kiba horaki aduga matam khara leiraga amuk angang nupa masa ama amuk Dow Hills ki forest umang aduda thiba phangdana mangkhre hairaki asumna thodok asi Dow Hill umangda thokpa horakpadagi chanabadi Lakshmi mabani hojikti khangba ngamangki madudi matam kharagi mamangda mabani da lairik aduna ulamba pumba thodok asi thorakadawre haiduna mabani da taknambani haiduna asumna Chan Lakshmi Dow Hills forest umang adubu senariba miyoi aduda mabani na sumna hairami forest umang asida lam koiba lakpa miyoi amata changhanbiganu mafam asida tamthiba phataba thawai ama leire thawai adunani handak mafam aduda mangkiba miyoi sing adu mana hatpani haiduna adubu forest adubu ngak seliba miyoi sing aduna makoina hairiba wafam sing adu thajabiram khide asumna thangnaba numit amada foreigner tourist khara lam koiba lakpa miyoi manga amuk mafam maduda mangki madudagi police na chanabadi Lakshmi police na pharamki aduga makoi police sing aduna asumna hairaki nabani na forest asida mi mangjingaida kariguma wahi khara hairami hai nabani su mafam asida miyoi khara hujipho thiba phangdana leiribasi nabani gi khut yaubra haina maduda Changa Lakshmi gana police sing aduda makoida thengnarakhiba wari pumbali duna khangalamki aduga lairik adugi maramda su hairami madudagi police sing aduna school aduda chatuna lairik sing adu laurusi hairaki madudagi makoi school adugi library ka aduda police sing aduga lairik adu thiminarami adubu lairik adudi mafam maduda maina tumna sakthektuna leiramki madudagi chanamadi Lakshmi police na makoibu matam khara phaduna interrogation tawrami aduga matam khara leiraga mabani thadoraki masine Dow Hill forest ki angakpa ki bawari aduga mayamna Dow Hill forest ki wari tabininglabadi wari asigi description box da link hapcharamge link aduda sangduna tabiyu adudi mayam wari asi matang asaida loijare wari asibu nungai birabadi channel asibu like subscribe amadi comment tawbiram